Manipur Top Channel gi maikei gi maru ebi ipausing miyam da thamjari hanbada kanglai pa ki maira digi lokusaraga ima singna lupa changa lorka wakat mi pham bani haina maral sirakhiba baris ki yumda mama ebi kyana thamjinkhrai thamoi sing ima leba ki dama ahing nungthil khaidana ahing kaya lambi surok ti yarek tuna lairiba imai bel singna iramda Manipur si kai bi yaro haiduna lauriba tala asida social media da imai bel sing usittadana lupa changa lorga protest tawbani haina hanagi BJYM gi president oiramba Manohar Mayum Bari Sharma ma ki Facebook account da thagalakibadubu yaningdi haina kumbi kendra gi maira paibi samradatpam sangitana phongdorakpi wafam asingasi wangkai ningthem pukri mapal gi len one water supply lerakta leiba baris gi mayum da kumbi kendra gi maira paibi singna ma ki Facebook post adubu yaningda ba phongdoktuna thomjilakpada sharugya ki bi sangitana phongdorakibani Miyamna thumjilakpa aduga mari leina sangitana makhatana hai thokliba lana sina mara moiduna tumba saba khangdana ahing yarektuna thaudang kya lauriba ima sing sida lupa chonga lauraga wakat mi pham mi haina maral sitakliba si yamna debthibani loidana mama oibi sing thamoi yamna sokningai oi haiki mana makhatana hai Manipur bu thamoi sengna nungsibu oirabadi adugumba wahi wata adu haifam thokti makna ta sengna yamna ngamba oirabadi lanjena dunu leiriba sing asi mayumda hanjin hanbiu Manipur kanana bohana bada angamba thaudang ima ibel singbu paisana leiduna satpigi mawongda nganglibadu sakre haiduna singdokadaba hani su phungdokhi amaramdana Kwakeithel OP dasu CRPF ki section ahum thamkhre Manipur da leiriba police outpost singi manungda ayuk nungthil khaidana masagi matho pangthokpada maming leiraba Kwakeithel police outpost ki hana leijariba strength gi herna kankhatna bohana khre Pausesna phongma paugi matung ina di Kwakeithel OP da ngasidagi numit humni gi mamangdagi CRPF ki section 3 amasu thamjingkhre lakholakliba khongthang asi Kwakeithel OP na lamdam asigi law and order miyam gi punsi amadi lanthum ngaksen bada hena khudong chana bani loinana airport lambi da leiba police outpost ama oibana Barat lenga amadi Manipur lenga kamadi lenaba VIP amadi VVIP sing airport tamna satok sin tawda pamda thagok thoktana ba akan bangak sin bagi thabak lakhotna ban hari amaramna Kwakeithel OPSC da CRPF ki section 3 thamjilakhi basina maram oiduna lepham japham gi matangna awaba amadi mayuknari haibetari maram aduna Kwakeithel OP gi building asi matang usunaba pakthok sakthong semkatwa mathau ta hainisu praja section ki adigi paukse sida phongdurakli Amaramdana miyambu mainungda langsindana lenga ama athupa matamda sema ngamdrabadi matik sadraba mihut warakpa ekhoi punamaki thaudangni khoirambal Kaithel imasing lamdamasigi botar oiriba miyamna khankhiba MLA singsina leba sibu tangdu leitana ngaksenba salaiba miyamgi punsi lanthum hauju phawba ngakpa madi kanma ngamdaba karigino mapung phana majority phangna leiriba BJP MLA singsina afaba marasetpa sarkar ama karigi lingba ngamdribano haina Khoirambon Ima Kaithel Joint Coordinating Committee for Peace ki convener Lashram Mema co-convener oinam Bilasini amadi Hoirem Binodini ahum no kuyek pidon press thokpa chirol man hairi chirolasina hai sathariba sasinaba Kuki Maitai gi lanasina maramoiraga yumkai lanthum miyam gi punsingang naba kananaba security matik sana sarkar sina pibangamdi miyamda phangandi mitai miyambu hairiba mayamasi tangai fadana kandaba yadabana khungakpa mayam ama masana thulakpa tabani adubu sarkar amagi tawpham thokpa mayam amadi amada tawba ngamdraga khungaklibi isa inaw mayam singasibu pha punduna tawraga irang asinem thanaba tawbagi sarkar gi masat asi khwaidigi lan khongtangni maram aduna athuba matamna miyamgi ihau miyamgi oiba ingtapa tangdu leitaba miyamgi tamak kathokba ngamba miyambu mainungda langsinda lenga ama athuba matamna semba ngamdrabadi makoigi matik sadraba mihut mayam warakpa asumba tawraknaba hotnaba haibase ekhoi punamaki tangai fadaba thaudangna hairi Solusinai athupa matamda Manipur governor na miyamgi oiba asengba lenga ama semna patawgadabani lamdamasida thamliba suspended animation thuna laktokandabani praja miyamna thagatkiba miyoisingi mathau mapung phana takhalo president rule thamnaba miyamna makoibu thagatkiba nati habisi punna khangadabani Barat lenga amadi Manipur lenga na miyamgi apamba ain mapung phana lingba lenga ama athupa matamda thamnaba sinbigadabani ngasi Kaithel phambi aikhoina Kaithel phamba phangjariba lenga ki sanmilon da kradang oirabasu mateng pangba ngamlaba asi khunga paisa sing leibana ngamliban hairi
Seol asina roibada hairibadi athubada anauba lengak sembiu suspended animation athubada laktu prajana thagat kiba mihut mathau taholo PR athubada laktu madi khunngak phabi yaroi haibasini haiba myamna thamjari Makasa tharak poina to papaum Kuki singna Delhi yauna rally satnaba thaurang libasi India lengana ayaba piraga silibra maira paibi India lengana Kuki furupta misang sangba madi lamda masida laidiba furup kuntraga taruga sigi manungda mitai furupta atamna yengliba miyang sida double engine ge lengana khangsin usinadana laithokliba lebak thibani haina senjam sirang ki maira paibi haikham ongbi amravati na phongtokri wafam asi senjam sirang community hall da pangtokpa wakat mifam amada mahakna phongdokibani mana makha taraduna hayeng tang taraga nipana Kuki furup singna Delhi yauna Kuki singna khunda mapam singna rally satnaba thaurang toribasi India lengana ayaba piraga silibra haina mahakna hangkipaga loinana BJP ge MLA Pauliran Haukimna Kuki da Chief Minister hablaba separate administration demand tauba honglo haina phone ngang khibra tumina double engineer laisiliba sida India lenga ki aron be agenda kari leibano hangkipaga loinana wakat mifamna saruk yakibasingna PR aikoi gi yaknabani India aikoi gi yaknabani haiba khulaw kya lakhi Manipur top channel ki maikei gi maru ebi I pausing miyamna thamjagi ahanbada Paujal pausigi editorial miyamna thamjari Ipa ipu singna thambiram wakhal loksing asigi mirol sizinaba ngamdri ngasi maikei kyadagi humjilakliba culture gi lamyauna Sathiraba sahum singi marakta Manipuri nupi singna laugadaba phirepta pukning singsinba darkar lairi nomonomigi ising isagum hengalakliba satellite channel singa sina wakhal tajadriba hawalakliba naharol singi wakhal da piriba saitheng singa si makoibu lamjing lamtak piriba ahal singna murna naina phamthui satellite channel sin hauziki science na sakholakpigi matungina miko khudingi ahongba lakliba malemgi phibambu khudak ki oina pauk sandoktuna miyambu mikup nahum singna lehali Masina kunai political amadi sakot khongthang da oirabasu hirampuna makta miyoi kanglu khuding da kanaba kyamarum piri masigi kanaba sibu mafam matam sana sejinaduna kanaba singa sibu kaidongai da su lana sejina phamtokti nakala maromda kanaba kya sigi marakta masing lakngamdraba internet ki channel singa si yenglurabadi pukninga si asuki matik nungsiningai gi masa oiri ngasi Manipur amadi masiga naknaba mafam singda phangliba entertainment channel singa si India na ayamba dominate tawri masigi mathakta India sisu amuk western culture na lakhat khiduna matau tamba khara henjili haibagum asuki matik lebak masa tadaba phibam da lairi chakholiba miyoiba ama oina hingling ek punsi mate khara sida ningtamna kanagi makha pona hingjana bagi lambi ne mani kanaguma misa amana maki personal oina tawjaba thaba khudam oina phije saksa da su oirabasu Madugi matang da atopana kuthingzin begi hak laiti haina haibining balai haibining bayai masisu pumla lale haiba mukti yadi kanagumba amana tawthorakli ba thabak thawng aduna atopada ka hena akaiba pi da batarabadi madudu yengsinduna ngangna begi atopagi hak laiti adubo matang sita panjaning badi western culture amasum Indian culture sidi Manipur culture gi hiram amata da manadi pum top papos amamamni amana amagi mathakta ngangna bigi hak laiti haiduna su khunai goeba apun bagi policy bu nam khaiduna ining ikha tambadi asuma thawng oire culture ani gi kana ba saktam gi maraksida turoi nga roi lepriba Manipuri culture si kayam kuina khangduna leiba ngamki gani aikoina khongpham sena lepa ngamhauda bataragadi saktam singna hungkiduna Indian amasum western culture gi irol nungda lupki bai bisi masana taraba gofamni madam aduna tanpham sida aikoi gi kari mathau tawba tai habisi punna khangmina ba matam oiri malem amadi India gi tuwan bi state singi phijet laiteng saksa yuthak amadi culture da ngauduna aikoi isa gi leijari bu khudimak tungoina na thamlaga mitau tambik sanabi ama leiribasi punamakna okhal khanthamina ba matam oiri natrabadi western amadi Indian culture na sapu ka no humjilakli basina aikoi gi satnabi irolungda lukhi baibisi khutna lambada phangbaga satmanarabani ngasi satkiba matam amuhana halaknaroi aikoi gi mangkiba culture amuhana semgat baibisi matam sangmadana tana madugi thawdang kanana robigani ngasi gi mirol asi isagi satna lonsat lining laisol yauna mamal yamlaba culture gi tuwan ba tanglaba masak tungoina na thambagi satnabi ama laklibasi thadokna ba hotna basangi science ki tuwan ba technology na awangwa thakta sakot krabasu lamdam amamamgi mapa mapuna thambiram ba punsigi thadokna ba yararoi da satnabi kyasu lairibani
ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄꯤꯛꯈ꯭ꯔꯕ ꯃꯇꯝ ꯑꯃꯒꯤ ꯀꯪꯂꯩꯄꯥꯛ ꯉꯁꯤꯒꯤꯅ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯃꯃꯤꯡ ꯑꯣꯟꯈ꯭ꯔꯕ ꯂꯝꯗꯝ ꯑꯁꯤ ꯆꯍꯤ 2000ꯒꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯍꯧꯒꯠꯂꯛꯈꯤꯕ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯃꯅꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯥꯏꯟꯁꯀꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯃꯇꯝ ꯑꯗꯨꯗ ꯃꯤꯇꯩ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯄꯥꯡꯊꯣꯛꯂꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯩꯈꯣꯏꯅ ꯀꯥꯎꯊꯣꯛꯄꯗꯤ ꯆꯨꯝꯂꯣꯏ ꯃꯈꯣꯏꯅ ꯄꯥꯡꯊꯣꯛꯂꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯅ ꯂꯥꯁꯟꯗꯨꯅ ꯊꯝꯂꯝꯕ ꯄꯨꯌꯥꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯆꯨꯝꯗꯨꯅ ꯂꯩꯔꯤ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯁꯤꯒꯤ ꯃꯤꯔꯣꯟꯅ ꯁꯤꯖꯤꯟꯅꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯕꯁꯤ ꯀꯥꯎꯗꯕ ꯐꯒꯅꯤ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯨ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜ ꯇꯨꯡꯑꯣꯏꯅꯔꯒ ꯃꯁꯥꯒꯤ ꯂꯟ ꯊꯨꯝ ꯂꯦꯞꯁꯤꯟꯕ ꯑꯃꯗꯤ ꯐꯝꯃꯨꯟꯅꯕꯒꯤ ꯂꯂꯣꯡ ꯆꯠꯊꯅꯕꯅ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤ ꯀꯔꯝꯕ ꯐꯤꯕꯝ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯅ ꯂꯩꯔꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯁꯤꯃꯗꯤ ꯐꯔꯦ ꯍꯥꯏꯕ ꯂꯩꯔꯛꯇꯕꯒꯨꯝ ꯇꯧꯔꯤ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯆꯠꯂꯝꯕ ꯂꯤꯛꯂꯝ ꯑꯗꯨ ꯃꯁꯛ ꯈꯪꯗꯕꯗꯒꯤ ꯑꯣꯏꯔꯛꯄ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤ ꯍꯪꯒꯠꯅ ꯌꯦꯡꯗꯨꯅ ꯑꯃꯗꯤ ꯅꯩꯅꯗꯨꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯑꯐꯕ ꯈꯔꯗꯤ ꯇꯧꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯄꯥꯎꯁꯤꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯑꯍꯥꯟꯕ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯃꯣꯏꯅ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯑꯃꯔꯣꯝꯗꯅ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏ ꯐꯒꯠꯈ꯭ꯔꯦ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨ ꯑꯃꯅ ꯇꯦꯡꯅꯧꯄꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯅꯥꯝ ꯚꯤꯂꯦꯖꯀꯤ ꯑꯀꯣꯏꯕꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯕꯣꯝ ꯌꯥꯎꯅ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯃꯔꯨꯝ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨ ꯑꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯑꯗꯨꯗ ꯐꯒꯠꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯃꯦꯒꯥꯖꯤꯟ ꯌꯥꯎꯅ ꯂꯣꯀꯦꯜ ꯃꯦꯗ 9mm ꯄꯤꯁꯇꯣꯜ ꯑꯃ ꯃꯦꯒꯥꯖꯤꯟ ꯌꯥꯎꯅ 7.65mm ꯔꯁꯤꯌꯥꯅ ꯁꯥꯕ ꯄꯤꯁꯇꯣꯜ ꯑꯃ ꯂꯣꯀꯦल मेड इम्प्रोवाइज लॉन्ग रेंज मोटर अनी केजी 60 रोंगी ओइगदबा IED 15 7.62mm SLR की कापी यारिब नुमै मरु तरा 7.62mm MMAK की कापी यारिब मरु तरा कापी यारिब 7.62 RRIM मेड नोंमै मरु तरा कापी यारिब 9mm की नोंमै मरु मंगा कापी यारिब इंचेस की नोंमै मरु कुंगमंगा 7.65mm पिस्तौल की कापी यारिब नोंमै मरु अहुम 36 हैंड ग्रेनेड मरी इलेक्ट्रिक डेटोनेटर तरामदी नंबर 8 की डेटोनेटर मंगाने हरी अमरमन सिक्योरिटी फोर्स की अपुनब कांबू अमन चुरचांपुर डिस्ट्रिक्ट की नेशनल हाईवे परिंग दलेबा काप्रांग अमदी एस ख्वादालियन खुलदा सरम वॉलंटियर चेक पोस्टिंग थुवाइख्रे हरी हिराम असिगा मरी लेना पुलिस कंट्रोल रूम दगी फंगब पावगी मतुंग इना सिक्योरिटी फोर्स की अपुनब कांबू अमन चुरचांपुर डिस्ट्रिक्ट की नेशनल हाईवे की परिंग दलेबा काप्रांग अमदी एस पतिलियन खुल सरम वॉलंटियर चेक पोस्टिंग थुवाइख्रे हरी मसिगी मतांगना मणिपुर पुलिस कंट्रोल रूम दगी फंगब पावगी मतुंग इना सिक्योरिटी फोर्स की अपुनब कांबू अमन ngarang volunteer चेक पोस्ट अदु थुवाइखिबने चेक पोस्ट असि लमदम असिदा हौजिक थोकलिबि इरांग असि हौरकपदगी हौना लेरकपनि हौजिक मफम असिदा सिक्योरिटी फोर्स लैदुना मियामगी सतोक ससिन तौबदा सफाबा अमा ओइहनबा ngamle सिक्योरिटी फोर्स न स्टेट असिगी हाईवे टेक द कायदना मदि सफाना थमना बोखोटनरी हाइरेनसु पाउसता मखातानासु फोंदोरकली मखा चथरकपोइना महाकुंभदा लाक्नरीब यामलबा मियामसिंग लाक्सिननबा थौरांग तौद्रिबा करिगिनो हाइना सेंटरदा ओपोजिशन हंख्रे न्यू दिल्ली रेलवे स्टेशन थांगजगी नुमिदांग यामलबा मियाम नेट खाइनबगी थौदो अमदा यामद्रबदा मियोय 15 की पुंसी मांख्रे अमसु मियोय क्या सोख्रे रिपोर्ट सिंग अदुगी मतुंग इना कुंभ मेला पांगथोकलिबा प्रयागराजदा चटनबगीदमक ट्रेन सिंगाइदुना लैरिबा यामलबा पैसेंजर सिंगना रेलवे स्टेशन अदुगी प्लेटफॉर्म नंबर 15 तमना हुपसिनरकपदा थौदोद थोकिबनि थौदोदुगी मतांगना कांग्रेस याउन ओपोजिशन निंगथीजना मैनेज तौदबा अदुगी मतांगना सेंटर कंडेम तौख्रे अमसुम एक्टिंग दिल्ली चीफ मिनिस्टर अतिसिना थौदोदुगी मतांगना यानिंगदबा फोंदोख्रे मा कुंभगीदमक चलिबा लाइनिंगगी मियोयसिंगी माराइबक्ता सिगुंबा थमोय सुकपा थौदोक थोकिबसि साथीना अवाबगी मसंगनि सेंट्रल गवर्नमेंट अमसुम उत्तर प्रदेश गवर्नमेंट सेफ्टीगी मतांगना नसुंगदबगुम तौहि प्रयागराजदा मसिगिदमक तौफम थोकपा थौरांगसिंग तौदि नत्रगना तोवान तोवान स्टेटसिंगदगी थुंगलरिबा मियाम अदुगिदमकदा सुमतिक चाबा ट्रांसपोर्टेशन फैसिलिटीज थौरांग तौदि हाइना अतिसिना हाइकि सोकलबा मियामदा यारिबा मकै थुन्ना तेंबांग पिनबा रेलवेज अथॉरिटीदा अहाकना हाइजरी हाइना माकना मखा ताखि थौदो अदुदा ट्रांसपेरेंसी डिमांड तौरदुना कांग्रेस प्रेसिडेंट मल्लिकार्जुन खड़गेदा सेंटरगी मथक्ता अकनबा अटैक अमा चथखि लैखिद्रबसिंगी इमुंग मनुंगसिंगदा अइखोइना थमोय सोकना अवाबा फोंदोक्लि असोकपसिंगदा खुदकी मेडिकलगी लयिंग पीगदबनि हाइना कांग्रेस चीफ अदुना हाइकि न्यू दिल्ली रेलवे स्टेशन मियाम
net khainabada miyoi kya sibigi pausing sathina awaba masakni station adudagi tholakhiba video sing adu thamoi kainingai ni New Delhi railway station da miyam ama sibigi thawdo sida Narendra Modi government na asumba du losindana bokhona rakhiba si yamna sathina ikainingai ne masu condemn tawningai ni haina Kharge ne ex te ikhi Lok Sabha the leader of the opposition oiriba amasum Uttar Pradesh ki Rai Bareilly gi MP Rahul Gandhi ne su thamoi suna awaba masum ningba kaiba phungdokhi MDLS ta net khaina khiba tuna railway system gi failure amasung government gi thauksada badu utli haina Rahul Gandhi na maki post makhatan haiki Prayagraj tamna laknari bi yamdraba yamkhraba miyam sigi yenglaga station adu da hana digi hena phaba arrangement sing soidana tawgadabane mismanagement amasum thauksada ba maramdagi miyoi amagi punsi mangdana ba government amasu administration soidana sinpham thokpani haina makna makhataki Amaramdana New Delhi railway station miyam net khainabada yamdrabda miyoi taragani pan sikre kaya amana sokre khwaidigi thamoi sokpa thawdo amada ngarang numidang New Delhi railway station yamlaba miyam ama samamnaba marakta net khainabadagi yamdrabda miyoi taragani pan ki punsi mangkhre amasum atopa miyoi kaya marum sokre Pau kya ki matungina New Delhi railway station ki platform number 14 amasum 15 tamna Prayagraj ki train sing tongna ba ngaiduna leinariba passenger mayam amana hopsinarakhibada thawdoru thokibane station adu yamkhraba miyam ama hopsinarakhibadigi miyoi kya amadi sor phunmadigi wanthaki amasu net khaina ki haina sandokna takladuna akibagi masak phanglaba phibam adu hinghaukiba miyoi singna pawdongki station adu thabak suba thawdo adu bu mitmangna uhawsingna makoina asuk yamlaba miyam mapun sida kaidongai ukhidri hairi Marak sita leipasigi President Draupadi Murmu, Prime Minister Modi, Union Railway Minister Ashwini Vaishnav, Congress President Malik Arjun Kharge, Acting Delhi Chief Minister ATC, Uttar Pradesh Minister Yogi Adityanath Singmana awaba phongdokre. Delhi Police ki matungina laikhidraba miyoi singadu nupi taragamari angang marini, angang singadu gi manungdagi anidi sahi taragi makhagini. Thamoi soklaba imung manugi miyoi singna makhoi nungsijaraba singi haksang singadu launaba Loknayak Jai Prakash Hospital pulakre hospital gi lekhun singi matungina ngase ayuk pung 8 phawgi manungda haksang punamak makhoi gi imung singda kusinakre miyam net khaina badugi sab saba mara madu lepnaba investigation sa thari haina Delhi Police naiki ahan bigi thigatpada phangmada miyam hena tinba train chatpigi matamda thengthrakhiba singa masung khudakta platform hongdoknabigi laukthurakhibaduna thamoi sokpa thawdo odu thokonkibani haibuli foot bridge amagi thak kakhatphamda miyam nandakhibadagi net khaina dunu sikhibadugi akiba phibam ama uhoba miyoi singna phongdokhi maki mangkiba masanupa thikhiba passenger mana station adudagi phangkhiba singa dugi marakta maki sahi taragani pan suraba masanupa dugi posai sing adu masak takhi aduga tentang nasumna mayamna thamjaramge haujuki oinadi mayam pausu matang se lusinjarage masu makhataba anauba update mayam puna ngamina se hanasu channel sigi makedigi mayangi maphamda makhatana thamjari makhataba anauba update mayam puna ngamina se